College Marigi Mahiroi BCG Office ta Landaduna Akaya Toy Kaya Thokhan Tray Danamanjuri University DMU na lauba exam matam sana haidok taba amadi marksheet matam sana pithok tabagi matangda University asigi makhada lariba College Marigi khoisauna raba mahiroi singna ngasi nungthil BCG Office ta Landaduna Akaya Toy Kaya Thokhan Tray Pausi asina phangba paugi matungina de BCG Office ta thomjin khiba University asigi makhada lariba college mari haibade DM College of Arts, DM College of Science, DM College of Commerce amadi GP Women College ke masing yamlaba mahiroi singni mahiroi sing asina ngasi University asigi BC ga wari shanana bahonabada matam pirakhidabadage pamdaba thokdok adu thokibani haire pau asina hai mahiroi singna BC gi office ta thomjilakle haibage pau phangbadage Imphal West की SP Dr. S. Ibomcha yauna पुलिस की मकोक थोंगबसिंग लाक्तुना महिरोई सिंगी इरांग अदु लाक्सिलबा मतुंगदा कॉलेज मरी की स्टूडेंट यूनियन की मिहुत मरीगा यूनिवर्सिटी असिगी अथॉरिटी गा वारी सानाबा लोयरबा मतुंगदा रजिस्ट्रार अमदे BC गा वारी सानानबा होनबदा मतम पीखिदे हाइरे वारी सानाबदा सरुक यारुबा DM College of Arts Student Union गे फाइनेंस सेक्रेटरी गे थौपुरीबदा नतना हौजिक जनरल सेक्रेटरी इन चार्ज पुरीबा इरोम दिमोचाना पाउमिसिंग द फोंदोखिबदा थेंखांग कयादा एग्जाम मतम साना हाइदोकनबा अमदि मार्कशीट सिंग मतम साना पिथोकनबा यूनिवर्सिटी असिगे मरी लेनबा अथॉरिटी द हाइजरबसु तासिनदना लाखे स्कॉलरशिप की दमक थाजिनबदा मार्कशीट संगबना मरम ओइरगा महिरोई सिंग द पामदबा थोकदो कया थोकतुना लाकले ngasi wari sanabaduda isan udaigi oina scholarship thagdaba महिरोई सिंगी ओइना ngasi markshit pithoklagani hairakhe aduga tonganba scholarship ki oina university ki maikaidagi reading certificate na yanaba honagani haina thajaba su piraklei adubu authority na pirakliba thajaba se karigumba thabak oina onthoktrabade makha tana akanba khongjang sangsingani haikhe Wikap awang laikai dagi yamlaba khulai phagat pangamkhiba police team da lupa lakh tara piragane chief minister BJP na lusing balenga kasina Manipur da palakpa chahi mariga thanipan pharakbage booklet ama phongbagi thauram ngasi chief minister secretariat hall da pangthokrai ngasi ki thauram adu da chief minister council of minister amadi MLA kaya su saruk yakhe thauram du da chief minister na haikibada chahi mariga thanipan asida lainga kasina pangthokiba thabak paudam khe loinana mai ising amadi sana khotnabagi lamda hana lairamba phibamdagi ka hena phagatle haikhe mahakna hai lainga ke school fagadan si mission gi makhada AC hompuda school hompu ningthina sem sagat khrei yumthong lak mari makhaida thakna ba ising phangnaba PMJAY amade CMHT gi makhada ana layeng gi khudong saba piba PMKS NY gi makhada lau singu gi lamda kanaba piba state asida metering fazana tawduna mai chang na henba SSME ge makhada miyoi lak ama henbada thabak pibana chingbagi thabak miyam gi damak tawkhrei mahakna makhata na hai ngarang Thobal district ki huikap awang laikai dagi yamla khulai phagat pangamkhiba police team maduda lupa lak tara ge mana piragane Delhi da ngasi dagi mahiloi sangsing hangdoktuna class haukrei India ki capital Delhi da air quality na maram oiraga school college amadi mahiloi sangsing thingzinduna lakhibadu ngasi dagi amuhana hangdoktuna classing sathaba haukrei hana capital asida nungsit ki phibam asuki matik phatabana maram oiraga school college mahiloi sangsing thingzinduna suti thadoktuna lakhibadagi hauji air quality farakpadagi amuk nauna school college sing adu hangdokhibane laibak ayambada Omicron COVID variant sandorakpadagi malem pumba alert lairei handakta South Africa da ihana sandorakraba COVID-19 gi hena sathiba amasung miyoi amadagi atopa miyoi singda launaganba ki sangsu ka hena wangbo Omicron variant na malem gi tongan balaibak singda thuna yangna sandorakpa thengnabadagi laibak khudingmak alert oina lairei yot cement drug tagi hena khangdaba singna laingak paiba yaurakpadagi miyam wabane TH Brinda yot cement dagi hena khangdaba thikadar sing amadi mayai ka bachinjak lalonba miyoi kaya amana laingak semba yauksilakpadagi Manipur miyamna awaba mayok naribani haina mathang chahi gi February da pangthokodoriba taragani thuisuba Manipur Legislative Assembly gi mikhalda ya school SC gi mirep oigadoriba thaunaujam Brindana phongdokhrei ngarang wangkhai maihobam lampak ta pangthokiba nongmagi oiba political conference amada mahakna hai
मालेमगी ओइना था फाउबा इराई लाइना काबा यारबगी थाकता चौखटले अदुबु लमदम असिददि मियोइबगी पोकपदगी यावरक्लबा हिंबगी राइट्सिंग फाउबा फंगदना लैरे फंगफम थोकपा चाकथोंसिंग फंगदबगी वाथोक लोइबा नाइद्रे मसिगी मथक्ता पोटचैगी ममलसु लेपा लैतना वांखलकपा मरमना लाइरबा मियामदि हेना अवाबा मायोकनरे मसिगी मथक्ता लमदम असिगी सैनिटेशन अना लायेंगी लम अमदि मही मसिंग तंबगी लम हाइनिंगाई लैतना सोथरी सखंगदबसिंगना अंद्रोगी इंटेंडिंग कैंडिडेट संजोयगी मयामबगी युमदा नोंगमै राउंड कया कापसिलमले अंद्रो केंद्रद इंटेंडिंग कैंडिडेट ओइना सोंथोरकलिबा लौरेंबम संजोयगी यारिपोक यामबेम मयाई लेकाइदा लैबा मयामब रंजित की मयुमदा नोंगमै राउंड कया कापसिलमले थौदोक असिगी मतंगदा अंद्रो पुलिस स्टेशन ना ngarang ayu pung 5 rom tabada थौदोक थोकफुमदा चतुना येंसिनबगा लोइनना AK-47 गे तोकनिंग तरागा माथोइ रोम फंगबगा लोइनना थौदोक असिगी मतंगदा FIR अमा लखोतुना थिजिन हुमजिनबगी थबक हौख्रे हाइदे ngarang नुमिदांग पुंग 13 मिनिट 19 लोम चटपा मतमदा सखंगदबा मियोइ खरना यारिपोक यामबेम मयाइ लेकाइदा लैबा लौरेंबम रंजित चही 95 अपोकपा लैखिद्रबा पिसक्की मयुमदा लाक्तुना नोंगमै राउंड कया मरुम कापसिलंबनी हाइरे थौदोक असिगा मरी लेनना ngarang लौरेंबम रंजित की मयुमदा पांगथोकपा पाउगी मिफम अमदा रंजित ना हाइकिबदा ngarang mahak mayumda leitawagi tanjada thenglaba numitang pung 13 helakpada कारda lakpa miyoisingna mahaki mayumda changlaktuna mahakpu kauki haide matamaduda mahake imung manunggi nupi amade angangsingna kibadagi tuminna leibadagi lakliba miyoising aduna nongmai round kaya mahaki mayumda kaplambane mahakanagumba miyoi amataga saunakhiba amade demand tawrakhiba leite hairaduna thokdok asi karigidamag kanana pangthokpano haibadu home gi thoksu puriba chief minister na kupna thigatpiduna mara leibasing chairak pibiyu thokiba thokdok adugi matangda mahaki loina bina phongdorakpada ngahan kaurakhiba miyoi adu hanage kendra sigi minister oikiba thaunaujam syam kumar gi manaunupa ravi shankar gi khonjel mali haire karigidamakta politics ki damak nupi angang leiriba yumda kihan khanganbagi thabak chathabano hangladuna bot haibasi praja singna apamba candidate bot pigadavane karisu mari leinadana aki akhang chathan bagi thabak ase makha tana sathabiga nuhaina paugi mifam aduda phongdokhe Bangalore ge hospital da sikhiba chahi ama sotharaba matungda covid ki asiba haksang leiramba thengnare Bangalore ge ESI hospital da covid-19 na sikraba miyoi ani ge asiba chahi ama sotharaba matung phawba leiramba thengnare haina official report amagi matungin na phongdokle Bangalore da leiba ESI hospital ge mortuary da asiba haksang adu leiramba thengnakhibani haide Rajajinder na police na haikibada victim oikraba miyoi sing adu Durga amade Mani Raju kauba miyoi ne senior police officer amana phongdokhibada asiba haksang ani adu chahi amagi mamangda morgue ke cold storage ta thamkhibane matamaduda anoba sagalakhiba mok ama function tawba haukiba matamne thangja numitta housekeeping staff na ariba mok adu sengdokpa changluba matamda namthiba manam ama phaurakpadagi yengluba matamda covid ki asiba haksang ani adu lairamba thengnabane police na di asiba haksang sing adu post mortem ki damak Victoria hospital da pukhre loina na siraba imung ki member sing adu kadai da leibagi haibadu thidokna bohona re police officer na phongdokiba warol gi matungin na hospital ge staff ta khangan khibada victim oikraba miyoi adu ge imung manung gi miyoi sing adu asiba haksang adu laubada ningjing mangjingba pokpadagi laukhidabane hospital ge staff sing aduna covid-19 ki case thengnana bahona ringaida thabak senkibana maram oiraga asiba haksang adu moke freeze ta thamkibane aroibada tabiriba pumnamakbu thagachare